पुलिसना अखोई प्रजा ngapigadra harga maral sijallaga thu chaiba tawragadi akhoi karamaina laigani drug yoliba phong yolise kanana license piraga yoli mosu khangde asugumba sina phaba nongma takumakte haugiba date 19 August ki pung mari swai tarakpa matamda Imphal East ki commando team mari laktuna akhoi tummingai matamda haitare thong thinduna hautorakpada akhoi gi babana thong hangaga kanano haina hangubu matamda police oidun leirammi leiramaga makhoina kaidobu kanda aigi yamba yai masina thoklaga kari leirena hangubu matamda nang namin kari kawe haibu matamda ai angang ni haikanda adudi wari amta sase haiduna mabu puthoklaga commando gypsy manungda hapchallaga phuraga pukhraga police station dasu mabu phuba yaba phure nomoi badingna suduna hojik magi mamit kari operation tawse haiduna doctor naso hairaga lei ado mabu tamthiba mongda phuraba matungda akhoi family kauduna thador tringai marak sida akhoi gi family kaurok tringai marak sida iyamba si phuba yaba phuraga police personnel IRB mahaksi IRB personnel ni masina drug yonba kharada video call tawraga yadagi hana kai doramba afawbu pharaga leire akhoi na phudana to ma soktan leire haiduna video call tawraga mioi ahum marida uhalliba kari maram ki damaktano iyamba si pharui sina party ga samnabni haiduna phai iyamba si di party amataga samnab sulaite makhoina gypsy manungda phuraga hangsinang KCP PWG gi nupi aniga nangna paisa khaigalliba nupi ani sigi laifam hayo haina iyamba si tamthiba mongda phurakpani medical report su sidal loinamak laijare ngasi gi su ma chatloi private doctor da magi mamit yengba adubu hojik phau doctor na hasin numit 30 hidak sina phabangam dragadi operation tawrasi haibo potu lai ado asuk tamthiba mongda phurak pasida akoina numit sida press conference tawge tawbo matamda Imphal East ki police personnel khara yumda laktuna press media tadi tawnu SP laitabana maram marga SP halakpaga nakhoina kaidawri sigi chapchaba akoi inquiry SP laitringai da tawraga akoi chapchaba police ki oiba action lawkhatkani chenramba police personnel khuding makta hairaga lainaraga hojikna SP la aba matamda makhoina hairammi ba wahaido thabuk toinu onthorak tabase yamna laibak thibani praja myam si seng hairkanda PR lay police na akhoi praja ngapigadra harga maral sijallaga thu chaiba tawragadi akhoi karamaina laigani haibasi mayam Manipur myam na su wahang hangpham thoklabani maral laitaba kaya sumaina tawgadabo orgadi akhoi di sengna laibasu kire khelgawda akhoi ngasi press phamuri si hauren hankhaga kari torkada mungkhungde drug thongna yoli khetri gawda sidi pharade iyamba maral laijadaba ason baduda kalli thawi haibe mongda khut tharaga akan basakpa sidi yajaning de sina police ke department ke DG amadi governor sarna achumba langlalang jin puthoge iyamba maral lairame iyamba dandi pibda akhoisu yaujage aduga maral laitabe iyamba sibu makoina taptana phubo yaba phuraga sinnara aga hojik phauche nariba police personnel singse police ki oiba law gi oiba lawkham thokpa action lawdragadi akoi makhan kya gi khongjang changchalakani aduga police personnel sina video call tawrisi makhoi police ki statement lawu matamda su hairiba mioi khara sida tawi mana mioi khara amsu kanlabani sigi si press media gi thangdagi urakanda achumba tawbiba isininaw singna su achumba tawbira u haibadani akhoi di khetri gawda leiba kire drug yoliba phong yolisi kanana license piraga yoli mosu khangde asugumba sina phaba nongma takumakte Imphal East gi minute manga changba lambe nate khergaw yorokpada sidi nongma drug phaba sukumakte aduga akhoi chumna laiba drug thinguba akhoi buna laifam jafang khangdre senga aduduna honorable chief minister oiramba Pabung Birena so hanamana chief minister oiringai dadi yamna yengchalambani hojikti Pabung sarkar pandabai ra kaino khangdre tawriba mong